Manipur Hill Areas Acquisition of Chief Rights Act 1967 ga mari lainaba che changsing numit kuntra ni fawbagi manungda thagatlaknaba National Commission for Saddle Tribe na Manipur laingakta khanghalakliba si thabak ton thokpiyo haina Meitei Tribe Union MMTU na mari lainaba singi pukning chingsilakli English singamaga chamapan humfugatareta matam adugi Manipur laingakna puthokraba ek asi ngasi fawba namshinduna thamlakpa sina ngasi Manipurda tangdu laita daba charangnaba thokliba kaya sigi haurak famni haina MMTU gi General Secretary Administration mutum churamani na fongdorakli Haukiba Mekunda National Commission for Saddle Tribe na Manipur gi Chief Secretary da khanghalaklibo afam asiga mari lainana Manipur Press Club ta pangthokpa pawgi mi famda Churamani na kuki khulsingda chatnariba hereditary chieftainship ki chatnabi asi muthatnaba Manipur Assembly mifamna kumja lising amaga chamapan humfuga taruki September tarepta warek laukibani unconstitutional oiba kuki zogi khulakpa singda akhakpa leitana ahenba thausil piriba ek asi on nanaba kumja lising amaga chamapan humfuga taret ki January tara the bill semlaba matung matamadugi India gi president na SNP duna Manipur Hill Areas Acquisition of Chief Rights Bill asi chahi adugi June tara ga mari the ek on duna kumja lising amaga chamapan humfuga taret ki June kunda fong kiba Manipur Gazette fong bada yaukibani hairi mahangna makha taraduna ek asi chatna Naba Thaurang Pumbal Loiraba Matung, Kumjali Singamaga Chamapan Humfuga Tareta, Matam Adugi Manipur Home Secretary Oikiba, Kuki Furuki, Thankapau Kipgen na Thausal Yatuna Imphal Manungda, Kuki Chief Chahumlom na ek asigi mayokta, Khongchat Ama Chathalaga, Wathok Lakani Haiduna Gazette copy the Natana ek asiga Mari Lainaba, Chie Changpum na Magfazilaga, Masak Uhan Kidabani. Burma yauna awang nongpok stat sing da angan mamatamda chatna ramba kuki singi hereditary chieftainship muthat nakre supna tagi Manipur khakta mangai haure Laibaga sigi president na SNP kraba chahi yangkai ga mapan suraba ek amabu ngasi fawba masak uhandana thamba amadi chatna handaba simak laibak thibani National Commission for Saddle Tribe na laingakta tharakliba notice asigi pawkhom matam chana lankhatuna ek asi mapungfana chatna naba laingak na hotna biyo haina mahak na fongdoki Manipurda kuki chieftainship ki masigi chanabise muthatlu haidana even president na SNP grabasi hoba state government na namsal laga thabak oina pangthokpa ngamdadana leirambase masi thabak oina pangthok piu whatsoever khoigi union government na tawbaya ba state government na tawbaya ba thabak singdudi paisagi oiro madudi mokhoigi wani akhoigi di masi muthat piu masina maram oirkanda Manipurda illegal immigrant singse masigi khongda pham madugi chauna akhoi mitop singi garbage ama akhoi lamdam sida oire madugi mitop singduna akhoi mathakta lan ta salakpa lam land acquisition gi aduga land occupancy gi masigi myamsi tatharak pasina akhoi native people haigera indigenous people haigera akhoi da akhoi gi mafam leira oi daure haibaduni aduna ihan hanbada kuki chieftainship ki chanabi se masima muthataba taragadi akhoi Manipur da mitop se masing hengkalapagi changi sum hengani aduna madu thabuk oina pangthok pinanaba akhoi government na matik chaba thabuk lakhot piwa